ꯉꯥꯡꯒꯗꯣꯏꯅꯤ ꯃꯔꯨꯝ ꯃꯌꯥꯝ ꯍꯧꯖꯤꯛ ꯐꯤꯁ ꯕ꯭ꯂꯣꯛ ꯍꯥꯏꯗꯣ ꯑꯗꯨꯒꯤ ꯑꯩꯅ ꯁꯤ ꯉꯥꯁꯤꯗ ꯅꯝꯃꯤꯅꯤ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯔꯛꯀꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯤꯇꯩꯒꯤꯗꯤ ꯉꯥꯁꯤꯗꯤ ꯄꯨꯔꯥ ꯀꯩꯅꯣꯅꯤ ꯏꯟꯁꯦꯄꯔꯦꯕꯜ ꯄꯥꯔꯠ ꯍꯥꯏꯗꯣ ꯇ꯭ꯔꯦꯗꯤꯁꯟꯗ ꯃꯤꯇꯩꯒꯤ ꯇ꯭ꯔꯦꯗꯤꯁꯟ ꯉꯥꯁꯦ ꯌꯥꯝꯅ ꯀꯝꯄꯜꯁꯔꯤ ꯑꯣꯏ ꯑꯗꯨꯁꯦ ꯏꯂꯤꯁꯥꯅꯤ ꯂꯣꯏ ꯕꯔꯞꯇ ꯍꯥꯞꯅ ꯌꯣꯜꯂꯤꯅꯤ ꯉꯥ ꯃꯌꯥꯝ ꯃꯅꯦ ꯃꯈꯜ ꯃꯈꯜꯒꯤ ꯉꯥꯅꯤ ꯁꯤꯒ ꯂꯩꯔꯤꯁꯦ ꯑꯗꯨꯅꯤ ꯃꯣꯏ ꯑꯗꯨꯅꯤ ꯑꯁꯤꯁꯨ ꯉꯥ ꯑꯆꯧ ꯑꯆꯧꯕ ꯉꯥ ꯉꯥꯛꯇꯅꯤ ꯁꯤꯁꯦ ꯑꯗꯣ ꯕꯔꯞꯇ ꯀꯨꯏꯅ ꯊꯝꯃꯗꯤ ꯇꯦꯁꯇꯤ ꯈꯤꯇꯪ ꯋꯥꯠꯂꯤ ꯏꯂꯤꯁꯥꯁꯤꯗꯤ ꯂꯧꯊꯣꯛꯑꯒ ꯑꯃꯨꯛ ꯃꯣꯏꯅ ꯆꯥꯝꯊꯣꯛꯑꯒ ꯁꯦꯝꯃꯒꯅꯦ ꯄꯣꯔꯛꯇꯣꯏꯅꯤ ꯑꯗꯨꯗꯣ ꯑꯩ ꯀꯣꯟꯅ ꯎꯠꯀꯦ ꯑꯩꯈꯣꯏ ꯁꯨꯝ ꯌꯨꯝꯗ ꯑꯗꯨꯝ ꯆꯥꯝꯕꯅꯤ ꯑꯁꯤꯁꯤꯁꯦ ꯑꯃꯨꯛ ꯆꯠꯁꯤ ꯃꯌꯥꯝ ꯁꯨꯝ ꯀꯣꯏꯃꯤꯟꯅꯁꯤ ꯌꯦꯡꯁꯤ ꯉꯥꯒꯤ ꯕꯖꯥꯔ ꯍꯥꯏꯗꯣ ꯚꯦꯔꯥꯏꯇꯤꯁꯅꯤ ꯂꯩꯔꯤꯁꯦ ꯌꯦꯡꯉꯨꯁꯦ ꯃꯌꯥꯝ ꯀꯔꯤ ꯀꯔꯤ ꯃꯃꯤꯡ ꯈꯪꯗꯕ ꯉꯥꯒꯁꯨ ꯄꯝꯐ꯭ꯂꯦꯠ ꯂꯩꯔꯦ ꯁꯤ ꯐꯨꯗ ꯃꯅꯤ ꯐꯤꯁ ꯃꯌꯥꯝ ꯑꯃ ꯂꯩꯁꯦ ꯃꯦꯀ꯭ꯔꯦꯜꯅꯤ ꯑꯩꯅ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯈꯣꯏꯅ ꯄꯤꯗ ꯑꯔꯨꯅꯥꯆꯜꯗ ꯂꯩꯔꯤꯗꯗꯤ ꯉꯥ ꯐ꯭ꯔꯦꯁꯁꯦ ꯌꯥꯝ ꯐꯪꯗꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯤꯟ ꯐꯤꯁꯇꯣ ꯑꯗꯨ ꯆꯥꯔꯝꯃꯤ ꯑꯗꯣ ꯁꯤꯒꯅ ꯐ꯭ꯔꯦꯁ ꯉꯥꯛꯇꯅꯤ ꯄꯦꯝꯐ꯭ꯂꯦꯠ ꯉꯥꯛꯇ ꯁꯤꯁꯤꯡꯁꯦ ꯁꯤꯅꯤ ꯃꯦꯀ꯭ꯔꯦꯜ ꯉꯥꯗꯣ ꯍꯥꯎꯅꯤ ꯉꯥꯁꯤꯡꯁꯦ ꯂꯣꯏ ꯍꯥꯎꯕꯅꯤ ꯑꯗꯣ ꯑꯆꯧꯕꯁꯨ ꯃꯆꯥꯁꯨ ꯂꯣꯏꯅꯤ ꯁꯤꯁꯦ ꯀꯔꯤ ꯀꯔꯤ ꯃꯃꯤꯡ ꯀꯧꯔꯤꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯁꯨ ꯀꯩꯀꯩ ꯃꯃꯤꯡ ꯀꯧꯅꯕꯅꯤ ꯃꯌꯥꯝꯁꯨ ꯈꯪꯕꯤꯔꯗꯤ ꯀꯣꯃꯦꯟꯁꯇ ꯍꯥꯏꯔꯛꯑꯣ ꯀꯔꯤ ꯀꯔꯤ ꯀꯧꯔꯤ ꯁꯤꯗꯤ ꯈꯥꯖꯤꯡꯅꯤ ꯑꯗꯨ ꯃꯈꯜ ꯃꯈꯜꯒꯤ ꯈꯥꯖꯤꯡꯅꯤ ꯑꯀꯨꯞꯄꯁꯨ ꯃꯤꯗꯤꯌꯝ ꯁꯥꯏꯖꯁꯨ ꯂꯩꯔꯦ ꯃꯆꯨꯒ ꯍꯦꯛ ꯃꯥꯟꯅꯗꯦ ꯌꯦꯡꯉꯨ ꯈꯥꯖꯤꯡꯒꯤ ꯃꯆꯨꯁꯦ ꯉꯥꯁꯤꯡꯁꯦ ꯑꯩꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯃꯟꯈꯤꯗꯅꯦ ꯑꯗꯨꯝ ꯌꯥꯝ ꯐꯖꯅ ꯗꯦꯀꯣꯔꯦꯁꯟ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯂꯩ ꯈꯥꯖꯤꯡꯒ ꯇꯧꯔꯒ ꯑꯗꯨꯒꯤ ꯑꯩꯅ ꯃꯌꯥꯝꯗꯁꯨ ꯁꯨꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯑꯩꯅ ꯚꯤꯗꯤꯑꯣ ꯇꯧꯔꯒ ꯁꯤꯌꯔ ꯇꯧꯔꯛꯄꯅꯤ ꯃꯌꯥꯝꯅ ꯌꯦꯡꯃꯤꯟꯅꯁꯤꯅ ꯌꯦꯡꯉꯨꯁꯦ ꯈꯥꯖꯤꯡꯁꯦ ꯑꯆꯧꯕꯁꯤ ꯌꯦꯡꯉꯨ ꯁꯤꯁꯦ ꯈꯣꯛꯇꯣꯛ ꯈꯔ ꯈꯤꯇꯪꯈꯛ ꯑꯣꯏꯒꯅꯤ ꯈꯥꯖꯤꯡ ꯉꯥ ꯂꯩꯔꯦ ꯁꯤ ꯉꯥꯁꯤ ꯌꯦꯡꯉꯨ ꯁꯤ ꯗ꯭ꯔꯥꯏ ꯇꯧꯕꯁꯨ ꯂꯩꯕꯅꯦ ꯑꯀꯪꯕ ꯉꯥꯁꯨ ꯁꯤꯒꯤ ꯉꯥꯔꯤꯁꯨ ꯂꯩꯅꯕꯅꯤ ꯁꯤ ꯉꯥꯁꯤꯒꯤ ꯁꯤ ꯌꯦꯡꯉꯨ ꯀꯃꯥꯏ ꯇꯧꯔꯤ ꯗꯤꯖꯥꯏꯟꯅꯤ ꯁꯤꯒ ꯑꯁꯤꯒꯤ ꯂꯣꯏ ꯐꯪꯉꯦ ꯑꯌꯥꯝꯕ ꯃꯦꯛꯁꯤꯃꯝ ꯉꯥ ꯂꯣꯏ ꯐꯪꯉꯦ ꯈꯥꯖꯤꯡꯁꯨ ꯉꯥꯁꯨ ꯑꯣꯟꯂꯤ ꯈꯥꯖꯤꯡꯒ ꯉꯥꯒ ꯑꯁꯤ ꯌꯦꯡꯁꯤ ꯁꯥꯡꯕꯅꯤ ꯁꯤ ꯐꯖꯕꯅꯤ ꯈꯟ ꯌꯦꯡꯉꯨꯔꯣ ꯃꯌꯥꯝ ꯉꯥꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯃꯤ ꯌꯦꯡꯉꯨ ꯁꯤꯁꯦ ꯁꯦꯝ ꯉꯥꯗꯨꯅꯤ ꯏꯂꯤꯁꯥꯁꯤꯗꯤ ꯀꯩꯅꯣ ꯍꯥꯏꯔꯁꯤꯅꯦ ꯑꯗꯨ ꯗꯨꯀꯥꯟ ꯃꯌꯥꯝ ꯕꯖꯥꯔ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨꯁꯦ ꯉꯥ ꯉꯥꯛꯇ ꯑꯁꯤꯒꯁꯨ ꯃꯤꯅ ꯑꯍꯥꯎꯕ ꯀꯔꯝꯕꯅ ꯍꯥꯎꯒꯅꯤ ꯍꯥꯎꯔꯣꯏꯒꯁꯨ ꯈꯟꯅꯔꯤꯅꯤ ꯑꯈꯪꯕꯁꯨ ꯂꯩ ꯁꯤꯁꯨ ꯕꯖꯥꯔ ꯍꯥꯏꯗꯣ ꯁꯤꯅꯤꯁꯦ ꯂꯥꯡꯕꯁꯦ ꯉꯥ ꯕꯖꯥꯔꯒ ꯍꯥꯏꯗꯣ ꯁꯤꯅꯤꯁꯦ ꯃꯌꯥꯝ ꯃꯤꯅ ꯁꯤ ꯌꯦꯡꯉꯨꯁꯦ ꯃꯌꯥꯝ ꯁꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯂꯤꯟꯁꯨ ꯃꯥꯜꯂꯤ ꯉꯥꯗꯤ ꯉꯥꯅꯤꯀꯣ ꯁꯤꯁꯦ ꯀꯌꯥꯝ ꯔꯥꯎꯟ ꯇꯧꯅ ꯀꯣꯏꯜ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯤ ꯑꯗꯨꯝ ꯀꯣꯟꯁꯤꯜꯂꯒ ꯂꯩꯔꯦ ꯉꯥꯁꯦ ꯁꯨꯛ ꯁꯥꯡꯕꯁꯦ ꯀꯃꯥꯏꯅ ꯀꯛꯏꯅꯣ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯁꯤ ꯌꯦꯡꯉꯨꯁꯦ ꯑꯩꯅ ꯉꯁꯤ ꯉꯥꯒꯤ ꯀꯂꯦꯛꯁꯟꯅꯤ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯅꯝꯃꯒꯦ ꯍꯥꯏꯅ ꯁꯤꯁꯨ ꯅꯨꯄꯤꯅ ꯂꯣꯏ ꯌꯣꯜꯂꯦ ꯍꯧꯖꯤꯛ ꯃꯦꯛꯁꯤꯃꯝ ꯅꯨꯄꯤ ꯉꯥꯛꯇ ꯌꯣꯜꯂꯦ ꯍꯥꯟꯅꯗꯤ ꯕꯖꯥꯔꯁꯦ ꯃꯩꯇꯩ ꯅꯨꯄꯤꯅꯇ ꯐꯝꯃꯝꯃꯤ ꯈꯜꯂꯝꯃꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇꯁꯨ ꯅꯨꯄꯤꯅ ꯍꯧꯖꯤꯛ ꯂꯣꯏꯅꯃꯛ ꯌꯣꯜꯂꯦ ꯁꯤꯁꯦ ꯈꯥꯖꯤꯡ ꯃꯟꯙꯣꯛꯑꯒ ꯁꯤꯠ ꯅꯥꯟꯅ ꯌꯣꯜꯂꯦ ꯑꯗꯨꯅ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯂꯧꯕꯅꯤ ꯐꯖꯗ꯭ꯔꯥ ꯁꯤ ꯌꯦꯡꯉꯨ ꯃꯌꯥꯝ
ꯑꯩꯈꯣꯏꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕꯅꯤ ꯉꯥꯁꯤꯡꯁꯦ ꯉꯥꯁꯦ ꯍꯤꯡꯉꯤ ꯁꯤꯁꯦ 이신 돼? 농수 농아이 돼 뭐지? 시조로 หิงนี้ 이거 달리 오래 선데이는 좀 fast ꯉꯥꯁꯦꯝꯗꯤ ꯅꯨꯄꯤꯅ ꯑꯣꯜꯂꯤꯅꯤ ꯍꯥꯟꯅꯗꯤ ꯁꯨꯕ ꯅꯨꯄꯥꯅꯇ ꯇꯧꯔꯝꯃꯦꯕ ꯉꯥ ꯌꯣꯟꯕꯁꯤꯡꯁꯦ ꯍꯧꯖꯤꯛ ꯅꯨꯄꯤꯅꯁꯨ ꯇꯧꯔꯦ ꯌꯣꯟꯕ 지난 머리랑 ꯉꯥ ꯆꯥꯝꯕꯒꯤ ꯚ꯭ꯂꯣꯒꯅꯤ ꯁꯤꯁꯦ ꯃꯌꯥꯝ ꯉꯥꯗ ꯄꯨꯔꯒ ꯁꯤ 이리샤ꯅꯤ ꯑꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯪꯒꯥꯝ ꯃꯔꯨꯗꯣ ꯇꯛꯈꯥꯏꯔꯒ ꯇꯧꯕꯅꯤ 이리샤ꯒ ꯊꯣꯡꯅꯕ ꯁꯔꯁꯣ ꯍꯥꯏꯗꯣ ꯑꯗꯨꯒ ꯊꯣꯡꯅꯕꯒꯤꯅꯤ ꯁꯤꯁꯦ ꯉꯁꯤ ꯇꯦꯁꯇꯤ 이리샤 ꯉꯥ ꯑꯣꯏꯅꯤ ꯄꯨꯔꯅꯤꯃꯥꯒꯤ ꯊꯥꯁꯦ ꯀꯌꯥꯝ ꯐꯖꯅ ꯎꯈ꯭ꯔꯅꯣ ꯌꯦꯡꯉꯨꯁꯤꯒꯩ ꯃꯌꯥꯝꯁꯦ ꯄꯨꯔꯅꯤꯃꯥꯒꯤ ꯊꯥꯅꯤꯁꯦ ꯐꯖꯗ꯭ꯔꯗꯤ ꯌꯦꯡꯉꯨꯁꯦ ꯊꯥꯁꯦ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯄꯨꯔꯅꯤꯃꯥ ꯊꯥꯅꯤ ꯃꯌꯥꯝ